कुकी लीडर खरगी मया थुदेक पिरमे हाइरिए BSF ऑफिसर ना BSF ऑफिसर दा कुकी लीडर खरना अफाव साजलुबा अदुबु मया कुमहल थनमे हाइरिए BSF ऑफिसर दुना हाइबिरे असे इंडिया नी कुकी नोइना अफाव साजलकनो ओएस कुकी लेंसु हंगरबनी को दिल्ली दा मथंग मथंग पाव से यंगमिनरसी नुंगाय नुंगायबा पाव निंगसी दी destroying where is Kuki land? See, we have BSF कुकी लीडर सिंह को उंखनक्रे उंखनबगी थौदोक अदुदा BSF ऑफिसर मगा कुकी सिंगी वांगांग लोय अमगा कन्ना अवाय अखुम तौनक्रे BSF की ऑफिसर अदुना असुमना हाइकी अखोइना कनादागी सु अयाब लौबगी मथौ तादे मसे अखोइगी लेबांगने अखोइगी लेबाकी टेरिटोरियल इंटीग्रिटी अखोइना ngaकने मरायेत नबरोमदा पुतसिना बहोना गुमसे नखोइगी वाफमदा अखोइना तारोय मफम असिदा लाइननबा ऑर्डर फंगबदगी मफम असिदा लाइबने हाइना फोंदोकी कुकी सिंगना पॉपी कल्टीवेशन इलीगल पॉपी कल्टीवेशन तौरे बसे मालेम पुमना खंगनरगसु अतैसु हेना अखोइना मुख खंगनमिनसियाबा अदो विसिनाव मैम तामिनसी कुकी सिंगना इलीगल पॉपी कल्टीवेशन तौरे हाइबगी वाफम थमई बसे तामिनसी. And last question. You have admitted that there is some poppy cultivation, illegal poppy cultivation. I don't admit. I am not aware. I have been here for the last 5 years ago. I have not been to there. You are saying there is no poppy cultivation? I don't say it's not there, but I am not aware. Kuki singi amuka anoba lalong ama tore maitei ge sumna mukna badi ngamoroi da banina president rule purakna ba PR lakna ba kuki singna yamna kana honari aibagi media da mokanna viral satna rai adudi yengminar se ko kuki singi lalong se makal ni कुकी सिंगना PR लाकनबा अमदि शटडाउन तौनबा कन्ना होनरि हाना सोशल मीडिया सिंगदा थगनरक्ले कुकी लांगदा थुरे ngasiदी कुकी चेन मंगमद्रे दिल्ली दा कुकी दा मसा मक्ता हाइबिरे न्यूज़पेपर अमदि मीडिया सिंगदा फोंगिबा वाफम कुकी ना लेबा मफम सिंगदा ड्रोन्स अमदि मोटार्स रॉकेट मिसाइल बॉम्ब कया अमा कुकी ना ता मफम सिंगदा लैयैना हाइरिबसे चुमबरा हाइना मसा मक्ता हाइबिरे दिल्ली दा होजिती अदुदी पावसे तामिनरसी असुमाइना मतिक चाबा खुलाई कया सिजनरगा मैतै मिचमगी मथक्ता लांदारगा मना लजेद्रबा मितै मिचम कया बो कुकी सिंगना ओटपनैबा तौरी अदुदी यंगमिनरसी को. There is some news that in the Kuki areas they have the mortars, they have the rocket launchers, they have the drones. We have these news from the newspapers and media. What would you like to say about this? So far, I am not aware whether we have. Kuki ni pa amasu kulen phangare hairi maitai da hat lagaina rocket bomb langchenba matamda pokhai haudana kuki na ta mafam da tarakpadagi adu do paireba matamda kuki ni pa do kulen phangare hai maram chetkini wali kuki punamak tumna siramade tai soina phagadaba adu pause yengminarasi खौसाबुंग कुकी सिंगनो मैतै द कापखिबा रॉकेट बॉम्ब अदो मैतै खुल यौबा ngamdana masa ge khul da taduna lerambadage soglubada ngasi kuki ama sikre hare uyok sing Delhi dagi kuki singi maigai da wafam ama khangan gare India da kuki len haiba mafam ama ta leite haina Delhi da phongdo khare adudi karino abdo video se yengminarasi maitai na kuki len haiba mafam sida amanga ta thogali aina kuki singna haiba do Ado India ki manungda di kuki len haiba mafam se amata leite aina Delhi da harekpa matamda kuki singsena koi nga ngau na sienbagi video ni yengminasi ko. Destroying where is Kuki land? See, we have. Can demand the more seats. You are now saying sometimes ago you are saying that the separate administration. Now you are saying the Kuki land. We have Kuki land is destroying. Where is Kuki land? See, we have a history. Kuki land is Kuki does not exist now. Kuki land does not exist now. It's a term used by the macha. And now you are saying that macha is alligating every time that you are demanding the Kuki land. Now you are saying. Listen to me. Saibol dagi security force lauthok na bagi tamakta kuki singna kari tauri aibada housing mo blockade tausangare asi yengwa ba kuki na blockade se national highway da blockade tawise tawninga matam de hekta tawba yabra ba central leidiba central government central force se asi matam se kuki singi mathakta sabchaba action lokhat pira di kuki singna blockade tauri ba se ngamgadra ba moi mapa mapuna thanamba lam na te ba asai gi VSF officer na hairi ba do thagat ningai ni BSF officer dona India se aikhoi gi ni na hairi ba se asi khangadamani kuki terrorist illegal immigrants na khoina
Saibol area dagi Central Force lautok tabagi National Highway to Imphal Dimapur lambi economic blockade chathakrai Kangpokpi district manung chana laiba Saibol area da thamjiliba Central Force lautok kadabani haina Committee on Tribal Unity ko tuna tan khiba demand thabak to onthok tabagi mayokta National Highway to Imphal Dimapur lambi ngarang nungthil pung mari taba matam dagi hauraga matam kaktana economic blockade chathaba hokrai blockade video si marak thalaga hayeng se mateng panggadaba mafam khara leire aduna mayamdagi mateng khajitang nijari ekoi khunga koi chinau singda mateng khajitang pangjage na khanjari aduna mayamna hairiba number asida angama mateng khajitang pangbiu mayamna mateng pangbirakane abigi thajabase thamjaraga mayamdagi mateng nijari bani ai thantana ai khaktana mateng pangbangam banate aduna ekoi khunga koi chinau singda angama mateng khajitang pangjage na khanjari mateng pangada mafam khara su leire aduna mayamdagi mateng nijari makha tana video se mu yengba hominarasi ai phone pay amasung aigina scanner hapcharamge mayamna angama mateng khaji khaji tang pangbiyo pham se simasu haijeramge video makha tana yengminarasi pari mom challenge se yengbiriba mayam pana poi kai khumnajari maite ekhoida illegal poppy cultivation tawbra ina hangningba mina hangjaraksanu ekhoidi kari haigani ekhoigi lamda adugumba illegal gi thabak amata tawde poppy cultivation di hairadana ekhoidi Maliam pumbada tukachaba mibu hatokadaba adukumba illegal ki thabak se ekhoi meite gi mafam da di laite ne khoi di haiba ngam gani aba adubu kuki noi di haiba ngam dre ne kuki gi mafam singda poppy cultivation illegal poppy cultivation tawde haina kuki noi amata haiba ngam gadro karamba kuki MLA minister karamba kuki gi CSO organization thokla aga kuki na illegal poppy cultivation tawde haiba ngam gadro Where is your cookie land? No gi cookie land sibu kadai de legi aina hujik India pumbana hangalai base amta haibi rodana India da cookie land se kadai de leibagi aina maite ekhoina di hana dei haijabani cookie land haiba mafam se amata leite haina adubu cookie angawa mayamna cookie land haina mangda mangra tan ma dumaina sum tan leyaba ado haujikti Delhi dagi media person no noina samakta so haibire aduga India da leiba mipum khudimakta so hangbiruro mayam leiriba khudimakna hairakani India da cookie land leite haina khangedana ase maite ekho khaktana haiba nate cookie land haiba se mangda mangra tanba gumani keidongai da cookie land haiba pham se leisu leirakte leisu leiraoi hana dagi su leikhide ko asinoina khangadaba aduga mukamuk newspaper singda cookie ne leiba mafam singda drone gumba mortars gumba missile rocket bomb gumba lei haina khabar da yawrai base chumbro aina hangise kari haisige cookie noibu noina drone bombing tawraga maitai da landa gi bado kautuk taka landa bado aduga noina bomb thadaraga aikoi gi ahamba CM oigiba ex CM gi yum pokhaihan gi bado adugumba footage me ama leibanina noi chenba yararoine cookie ne leiba mafam singda missile rocket bomb drone kaya ama leiraga maitei gi mathakta landai hebase mayam malem pummana khangabanina haujiki media person sina su cookie da hangba matamda cookie singsina makhoi gi mafam da adugumba khuju khulai leiti haiba ngamde hairibado ai khangde ai di mafam do thadokpa sahi manga sure ai khoi di mafam do thadokpa sahi manga sugere kun sugera ai khoi gi meitei gi mafam da adugumba amata leite ekhoi meitei di ing tapna tandu leitana elohubi mayamga pullaga nungsi sanana ing tapna Manipur se nungai jai phana panba adugumba phurup aiba phurup se ekhoi meitei neba adubu cookie di asugumba se cookie da khujukhulai leibra kana na illegal immigrants ki season aba illegal khujukhulai kanba phurup te lei habda cookie da ko aduga amukamuk illegal poppy adhogi thaba khotpa asugumba drugs ki karbar tawbase kana no ai thigalubada number 1 tare base cookie ne abako khangedana aduga mangna mangra tanbagumba India da leisu leitaba cookie land hairiba mafam sida maitei singna destroy tawri otpa neiba tawri amanga ta thogali hairibado adu oidabani haina cookie land haiba mafam se India da leite cookie land haina senjan sajalaga mangda mangra tanba phurup se kana no aina thirubada adusu cookie ni ko number 1 tari base aduga akhoi gi ngasi BSF officer na Canada
ikai ba pirame hai ki bada kuki dania ba ko aduna kari gino hai bada India se ekhoi mayam gini asege siga noina afau sajalakano haina haina mado kanada no haina thiru bada kuki da ikai khangda bada number 1 tai base kuki ni ko aduba amukabu national highway India ki property sinda tawning ba tawri ba mapa mapuna thanambane ne khanba adungba angawa phurup to kanano hangbada adusu kuki ni aba ko angawa number 1 tai base kuki ni khangedana asigumba mathong maram sadaba tukachaba ikai khangdaba Tigaluba kuding makse kuki na number 1 ta na hekta leiram gane ba kuki nu pi amana so ngarang mafi maro je hekta thokto ga laiba central force na kuki nu pi duga mana aingonda sokle usne taskiya ka hai bodu ikai khangda ba phuru phare kuki gi wari su jam na hai gare loisinaw mayam hojik haijaga da badi hojiki laiba video mayam se akhoi mayam angam ba share to minaraga kuki singi aseng wasaptam se malem pum bada khangan mine se wafam je simatang haijage adoi chinaw mayam section na lemine si akhoi apun boina lemina raga imale mak ifru bijati kan mine se wafam je sima haijage aduga ngasi gi video se matang chiga loisen jarage video siga soiran yaw kiba kya lerege sungak pi waina pari mom channel na yengbi riba mayam punaw ki wafam dai kok non jari aduga muka haijage dabadi apun boina lemina raga ifru bijati kan je wafam je simatang haijaramge